ꯃꯇꯦꯛꯇ ꯃꯇꯨꯅ ꯃꯇꯦꯛꯇꯅ ꯉꯥꯛꯇꯅ ꯁꯦꯝꯗꯅ ꯂꯩꯃꯤꯟꯅꯕ ꯒꯨꯗꯣꯏꯕꯤꯔꯨ ꯃꯐꯝꯗ ꯏꯀꯣꯕꯣꯅ ꯂꯩꯖꯔꯤ ꯒꯨꯗꯣꯏꯕꯤꯔꯨ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯝꯃꯤ श्रीमती प्रतिमा भौमी, Honorable Minister of Social Justice and Empowerment, Government of India. अखोई मणिपुर की अखोना दीदी हरगा लोइना खंगबा मणिपुर की सिंग पाट तुरेल लाइरा पुलप पुलमक पाना योगदो फुले तबा यामिन सिना दीदी हर कौजबा प्रतिमा भौमी इनका खुमजरे लोइना श्री दीपक मजूमदार, ऑनरेबल मयूर, AMC आगरतला, श्री रेवती त्रिपुरा, ऑनरेबल MP लोकसभा ईस्ट त्रिपुरा, श्री हरिलाल देवनाथ, ऑनरेबल मयूर इन काउंसिल AMC आगरतला, एगलुना मणिपुर लाक्सभा प्रोफेसर पाउनम गुनेंद्रो, वाइस चांसलर, मणिपुर यूनिवर्सिटी ऑफ कल्चर, श्री M. इंद्रमणि सिंह, प्रेसिडेंट पुथिबा वेलफेयर एंड कल्चरल सोसाइटी, श्री M. निरंजन दत्ता, प्रेसिडेंट पुथिबा लाइव हराउबा उत्सव कमिटी, अदुगाता येते लेखनदिबा आइना अममम तंगोना मिंग खंजरगना मिंग पंजरबा पुलमक इकाई खुमजरी मांगदे लेखनदिबा इकदी तथेलेबा सिदा चोइना खुंदारगा लेदिबा आइदि खुजरबा अहलमनसि इपाइपैसि अदुगा इमाइजे इसेसन सिना फाइटि पुनमक लोइना मणिपुर की लेगी रलेबा अहलमनसि पुनमक सीनियर सिटीजन अदुगा तोंगान तोंगानबा इकदी लंदमसे लरिबा कम्युनिटी सिंगी लीडर कम्युनिटी सिंगी दिगुंबा यूथ लोइना मीडिया की सिना पुनमक आई इकाई खुमजरी आईसी असाइदगी कई लोग गंगांग सिरेना खंजगनी हिंदी गंगांग सिरा इंग्लिश गंगांग सिरा मणिपुरी गंगांग सिरा ना अनुभवी के कोई बात गाय नहीं अयाम्बा इमालोंदा मणिपुरी दसु आई अयाम्बा आई लांग ना बहुत जरगे आई मतलब सांग सुलम जरो मयाम याम इन ना उरे अदुला याम किया मिनट अमनी का आई सुचना बहुत जरगे होती तो सु कोई रोजा प्रोफेसर पाउनम गोविंद्रोना तापीखे अखोई लाई हराउबा हाइबसे मसी अखोई निंगसिंबा थोक्त्रबा मतमदगी लेरकबा यामना अखोई यूनिक ओइबा अदुगुमा अखोई रिचुअल अमसुंग अखोई सोशल अदुगुमा अखोई फेस्टिवल हाइबसु याबा अदुगा सेरेमनी हाइबसु याबा अदुगुमा अखोई थोम अमनी अदुला मसीगी थोरमसी मयामना अखोई तथेलेबा चलेबा त्रिपुरादा लेबा मयामना खंबीरमबसु यावगनी खंबीरमदबसु यावगनी अखोई सना लेबा मणिपुरददी मरुओइना अखोई तंपाकी लंदमदा अखोई लाई हराउबसे करमाइना तौगे हाइ मतमदा खुन खुदिंगी लैकाई खुदिंगी लैकाई दुबु कोनबा खुन दुबु कोनबा उमंग लाई अममम लाइरेंबी होइबा याय लाइरेंबो होइबा याय नत्रगा अनिमक तुना लेबो होइबा याय मसे लोनमक खुंदुगु गापि सेंदेलबा लै अदुना मखोइसि वैखोइना उमंग लाई हाइरगा थंगै हाइदि एको रूलिंग डाइटिस होइना एकोना तमाइना लौई अदुना हाइदिबा एकोइ उमंग लाई सिसे तसेंगना लाई होइना एकोइ लाखिबा खरा अदगी एकोइ लाइयोई खबर इपाई बुसिगा ओरखिबा अदुगुमा खरा अदु मखल मखल याबा लेने मदुदी आई सांगोक चररोय अदुना अखोइना तौजरिबा लाई हराउबसे करिनो हाइबा मतमदा अखोइगी इपाई बुसि अदु अखोइगी लाइयोई खबा अदु लाई गुमबा मयामदो अखोइ इराचबा अदुगुमा कुमहैनि अदुना सिना सुनतना अखोइगी लाई हराउबा हाइबसे करिनो हाइबा मतमदा मसी अखोइ मणिपुरी सिंह अदुगा पार्टिकुलरली अखोइगी मितै सिंगदमक्तदि अखोइगी लाई हराउबसे पुनममनि मसिदा लोइना यावी अखोइगी लैंगाक लोन अखोइगी सेमिट लोन अखोइगी साना फोनबा अखोइगी युमबान कैबान
ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯑꯩꯈꯣꯏꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯈꯔꯗꯅꯦꯅ ꯄꯟꯖꯔꯤꯁꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯏ ꯌꯦꯡꯕꯗꯗꯤ ꯃꯁꯦ ꯀꯨꯝꯍꯩꯒꯤ ꯃꯁꯛ ꯑꯣꯏꯅ ꯎꯔꯒꯁꯨ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯁꯥꯒꯠꯂꯛꯄ ꯈꯨꯟꯅꯥꯏꯁꯤꯕꯨ ꯄꯨꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯕꯨ ꯍꯤꯡꯍꯟꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯊꯣꯡ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯦꯟꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯁꯥꯡꯗꯣꯛꯆꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯂꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤ ꯆꯠꯅꯩ ꯑꯗꯨꯅ ꯃꯁꯤ ꯇꯧꯖꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯤꯖꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯍꯔꯥꯎꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯈꯣꯏꯒꯤ ꯊꯧꯒꯜ ꯇꯧꯖꯔꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯁꯤꯡꯗꯨꯅ ꯄꯦꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯕу ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯕꯨ ꯅꯠꯇ꯭ꯔꯒ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯠꯇꯅ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯍꯣꯡꯕ ꯉꯥꯍꯣꯡꯕ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯁꯨ ꯃꯗꯨ ꯃꯥꯏ ꯄꯥꯛꯅ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯐꯪꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯂꯥꯏ ꯍꯔꯥꯎꯕ ꯃꯔꯝꯗ ꯑꯩ ꯆꯠꯆꯔꯔꯣꯏ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯏꯪꯅ ꯎꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩ ꯈꯖꯤꯛꯇꯪ ꯉꯁꯤꯁꯤ ꯑꯩꯁꯨ ꯏꯕꯨꯙꯧ ꯄꯨꯊꯤꯕꯅ ꯊꯧꯖꯥꯟꯕꯤꯕ ꯃꯥꯜꯂꯦ तसेंगमक आई ngasi lai harau ai lakpagi wafamse leiromdrabani अहानबदा अखोइना खनजबदा अखोइ ऑनरेबल चीफ मिनिस्टर श्री एन बीरेन मणिपुर ऑनरेबल चीफ मिनिस्टर अदुगा ऑनरेबल मिनिस्टर एल सुशींद्रो अदुगा आई इसामक अदुखोइ ओजा पाउनमगी ओजा गुनिंद्रो अखोइ मरीसे पुन्ना चसी हाइदना स्पाइना वारे अमखक लेयमबनी अदुबु ऑनरेबल चीफ मिनिस्टर सुमागी अचल थबक मयाम अमा लाक्सनबा अदुगा दिल्ली दा करीदा मीटिंग ला कौरकपा अभी ऑनरेबल मिनिस्टर दुसुमागी अचल थबक मयाम अमा लाक्पदगी लोइनमक्सी अखोइ कमाइ तौसी तौबदगी आइसु आई थंदा चटपदगी नुवाइत्रे अदुना मथंगी चहिदो ना पुलप चलसी हाइदु आइसु गसाइ अयुकी पुंग 11 मखाइ ताबो बाउसे आई त्रिपुरा दा चत्ते वफम लैते अदुबु खुदक्ता आइसी चाक चारगा हक खबर पारगा सुनले नेक्स्ट एमोन फोन अमखक लाए ऑनरेबल मिनिस्टर अखोगी सुशींद्रोना माने करि हाय इनिंथौ स्माइल तौदना हदकी पुथिबा इबुधौ पुथिबगी हराउबसे ऑनरेबल चीफ मिनिस्टर सु असिन बलैबदी चत्तंगंद्रे आइसु असिन बलैबदी चत्तंगंद्रे इनिंथौगी चत्रे अदु एगदि अखोइसे तखे लैबाक लैबा इस्मिलाव यादुना अमु हन्ना अखोइ मखोइगी ममांगदा अखोइसे अमु हन्ना अखोइगी माइ उत्पा गमरोय अदुना अमु ओरसु इनिंथौना अखोइ मयाम मोह सिरगा तकी दबि यादे खुदक्ता अयोना हायरपदगी आइसे फुक हौगलगा पुंग 12 मखाइदगी सुमाइगा टिकेट नुगे खुदक्ता लौनरगा दुमाइगा आइसे चेंजरपनी अदुना ऑनरेबल चीफ मिनिस्टर ना यामना नुसिबो वाफम अमखक थमै माने करि हायरके हाय मतमदा त्रिपुरादा लैबा आइगी इरेजा पुनमक्ता तंबियु आइसे लैबाकी असौबा थौगाइदु लैबना आई लाखो मंगदबनी आई लाकनिंगदना आई लाक्तबनते इदौगी थौगल आई तौनिंगदना आई लाक्तबनते अदु आई सुंसोइ सुइदना अथुबा मतमि मनुंगदा आई लाकनी अदुगा मयामना ngसाइसु अखोइ दीदी नसु थंगिरमे ngasi अखोइ त्रिपुरागी स्टेट गवर्नमेंट की चीफ मिनिस्टर दा अदगी महाक खनदना अखोइ सी गेस्ट हाउस साबगी वफम से यामना पॉजिटिव ओइरे रे मोदसु तमंगी अदु मसी सुसोइ सोइदना अखोइ ऑनरेबल चीफ मिनिस्टर मणिपुर की लेंगागा लापीरगा मसिदा अखोइ जत्रा खुंदर पोता अथुबो मतमदा तौगरी हाइबसे अइगी त्रिपुरादा लेबा मियामदा इनिंथौना पाउतंगिरमु हाइबे मोद सिमसिनरई मयाम सिम थमोइ सेवा तंजरी अदुना आई लोसंजरपदा मतम सांग लौजरो अखोइगी त्रिपुरा तथे लेबा से साइको हाइबिद्रे अखोइगा मणिपुरदा तथे लेबा सिगा लेनेबा मरिसिदि आई इनौ मु हाइरुदसु मयाम हेन खंगिरे अदुना आई यामना नुवाइजरिबदी आईगी मणिपुरी सिंगा और मितई सिंगा
ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯄꯨꯝꯅꯃꯛꯁꯦ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯀꯥꯏꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯉꯥꯛꯑꯒ ꯊꯝꯕꯤꯔꯝꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯑꯩꯅ ꯆꯠꯄꯁꯤꯗ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ 50,000 ꯍꯥꯞꯄꯝꯃꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯖꯔꯤ ꯃꯗꯨꯃꯁꯨ ꯑꯩ ꯂꯥꯏꯒꯤ ꯀꯃꯤꯇꯤꯗ ꯁꯤꯟꯅꯖꯔꯝꯒꯦ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔ ꯃꯩꯇꯩꯅꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩꯗꯒꯤ 50,000 ꯑꯃꯒꯁꯨ ꯍꯥꯞꯄꯝꯃꯨ ꯍꯥꯏꯗꯅ ꯃꯗꯨꯃꯁꯨ ꯑꯩ ꯄꯨꯔꯒ ꯂꯥꯛꯆꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯁꯤꯟꯕ ꯂꯥꯡꯕꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯂꯨꯄꯥ 10,000 ꯑꯃꯒ ꯑꯩ ꯍꯥꯞꯆꯒꯦ ꯄꯨꯟꯅ ꯂꯨꯄꯥ 1,00,000 ꯑꯃꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯤ ꯀꯠꯆꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯩꯕꯤꯔꯝꯕꯁꯨ ꯑꯩ ꯊꯥꯒꯠꯆꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯕ ꯃꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯕꯤꯕ ꯑꯗꯨꯒ ꯃꯁꯤꯕꯨ ꯁꯤꯟꯕ ꯂꯥꯡꯅꯅꯕ ꯍꯥꯏꯗꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯕꯖꯦꯠꯇꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯑꯦꯂꯣꯀꯦꯁꯟ ꯇꯧꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯁꯤꯒꯤ ꯆꯪꯉꯛꯏꯕ ꯂꯝꯕꯤꯁꯦ ꯏꯕꯨꯙꯧ ꯄꯨꯊꯤꯕꯒꯤ ꯃꯃꯤꯡꯗ ꯂꯝꯕꯤꯁꯤꯒꯤ ꯃꯃꯤꯡꯁꯨ ꯊꯣꯟꯕꯤꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯇ꯭ꯔꯤꯄꯨꯔꯥꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯑꯩ ꯄꯤꯖꯔꯤ ꯃꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦ ꯏꯕꯨꯙꯧ ꯄꯨꯊꯤꯕꯕꯨ ꯃꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯅꯤ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯃꯩꯇꯩꯁꯤꯡꯕꯨ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇ꯭ꯔꯤꯄꯨꯔꯥ ꯒꯚꯔꯟꯃꯦꯟꯠꯕꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩ ꯏꯃꯣꯏꯅꯨꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 15ꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯅꯤꯁꯇꯔ ꯈꯔ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯏ ꯑꯗꯣ ꯆꯞ ꯆꯥꯕ ꯀꯅꯥ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯃꯛꯇꯦ ꯑꯗꯨꯕꯨ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯗꯤꯡꯒꯣꯁꯤ ꯃꯥ ꯇꯥꯡ 15ꯁꯤ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯏ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯇꯦꯟꯇꯛꯅ ꯊꯝꯖꯔꯒ ꯑꯩꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯑꯩꯁꯦ ꯊꯧꯔꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯅ ꯃꯗꯨ ꯄꯨꯡ ꯍꯦꯜꯂꯦ 9ꯗ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ 9:30 ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁ꯭ꯋꯥꯏꯗ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯅ ꯏꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯇꯈꯦꯜ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯤꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯉꯛ ꯍꯥꯏꯒꯠꯂꯒ ꯍꯤꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯜꯆꯔ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤꯌꯨ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯅ ꯑꯩꯈꯣꯏ ꯇꯧꯔꯨꯕꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯉꯥꯛꯑꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ Ko yang agak ceri Maharaj